Russia amadi Ukraine gi war kunithoi ni suba numit Europe pasida lan gi kunithoi ni suba numit Europe pasida di Putin gi plan se karino haibase asum media da phongdorakli nainarakli Putin gi apamba inter Ukraine da bomb thadaba manghan takhan banati Putin gi plan han bad city singa se lausin bani main city sing aikoi na ming han tare punsi da su masi singa si ming taram de Kherson Kharkiv Lviv Kiev Odessa kaina Odessa sina Black Sea nakta lay city ni job city ni asumna entire Ukraine the major city tarani taramak ase Ukraine gi khun singa town macha singa contact phanghandaba city singa se Russia na han bada control to senba maudagi Ukraine ngamdaba na maram moiraga Russia na hai papuna mak ase yahanba masigi plan ne lan yam na kalle hojik arai balan oi khidre handak ki mapokta Putin go operation loibelai tri Zelensky su hanbalaiti Russian troops na capital Kiev city lobagi tabak asuk kan na hot na rabada su ngamdri hojik pawda Kiev city gi 5 kilometer gi akoi bada Russian khong gi troops sing question duna laire aduga marak ta yari strike to ba missile to ba sidi handa gi chatharak bani Ukraine gi army su lai bi abanate matang sida Ukraine na hairi hojik phawda Russia gi tank chambi yang khaimuk chak khre kai khre helicopter kaya truck kaya oil tanker kaya kai khrabani toy khrabani nakal amarom da Ukraine gi su maru oiraba mafam kaya da thomga ye khaiduna makoi gi su amang ata ngamkhai leikidrabani maramasina Zelensky hojik su lan ase ngamloi haibasi machindagi thoktri amarom da Russia gi Putin gi wani mani Ukraine de attack tawrubagi aim and objective mai thibo oiroi masigi mathakta man hai handaki mapoksida western country gi supremacy da su yamna chawne effect oiragani Russia na lepalaitana hana dagi hena kanna lan gi khongjang changsil hojik su Ukraine gi wa amuk hangdana kana di Ukraine asukimatik sokre nakre madugi limit leite Ukraine gi history change tawkre hebi yai phiba mase uraga US ki president Joe Biden na hai kre madudi Putin war criminal di amarom da Putin na hai aikoi na Ukraine da changsil le khongjang ase plan gi ni plan tagi akai bchathadri amarom da France na herakli nahan America gi journalist ama Russian sipai gi nongmai maruna shikar tawkhibado hatkibado taseng na war crime ni amasung madugi matik chaw investigation tawgani ngasi worldwide ta yamna nungai na khidre Russia na Mariupol city da leiba theater amada missile attack tawki haiduna theater adu da civil mi kya dang upai leitana shelter tawduna leibani hai mafam sida mi kayam sikrabana madugi exact masing khangdi but Ukraine gi volunteer force na theki duna leiraba awaba taraba sing adugi rescue tawna kan hotnari hairi adu Russia na mafam ase yadi makoina missile attack tawki di adugi mafam duda amasung koi tawdi haibasi kan hairi amurom de India tension makhala mada tare hojik Russia ga India ga relation su matam sanglakle amurom da America ga su thinadi US amadi western leibak singi apambana India su makhoi ga wakhal manaba oil ama Russia da gi loram bado lawdaba side amada India Russia gi pochei lawdaba su yadaba kale fu kandre fu haiba tare hojik tanja sida Bharat na hikre Europe su Russia da gi oil lawdi Europe ki leba khara de hojik su lawri Indian akhang ahi singna hai Russia dagi mathau taba pot lawri bato lawgadabani tokloidabani aduga masang sida politics asisu yamna lukhre expert singna hai Russia na lana se yamna phajaba technique amada putharakli aroibada Russia gi ser palana hena lumki gani maramdi adungai Russia na Crimea lawbama tamda 40 days chingki hasomna Ukraine khudum chanbada time khara changlabasu aroibada Russia na ngamkhibagi chance lay asumna hainari masine experts singi wani aseng result sorna khangre Zelensky amadi magi troops su thawai thadoktuna hotnari ngamhandana ba amorom the Wion news report matungina Russia gi khonglan missing Kiev city gi koi bada leire only 5 kilometer gi koi bada bomb selling missile ka pati hanadagi su kapthari bani adubu capture di khonglan min tawdori ni khonglan missing ase yamna nakna Kiev pu question dun leire amorom da United States na Ukraine gi damak paisa amadi khulai pi basu lepte switch Velt drone haina sathiba drone ama US ki Ukraine de piba gi wani Russia na hai West singna Ukraine de khulai piba sina lana se amuk hena sathia lagani western media wian na hai no ni ni ase Russia na advance wishing bagi chang khara wali hana ga changdam na bada du bulan dep tari taunari
akan bumongda Russia madi Ukraine gi sepai singi di ayo ima labu matam ni karamba matam da kari mong da lana siloi ke gani kai su khang bangamdri. So thanks for watching.